NaSa na handak hot warning ama torakre India ta asteroid ama natraga atyadagi nungjaw ma prithibigi maikai da paitharakli aduga madugi asteroid adugi ming YR4 mingtholi asteroid ase hojiksu prithibidagi 5 lakh mile kilometer lap na laidi masina prithibi khetlaga paikhibi yai or prithibi da hit torambe ai sini 2032 faw de changani sini ma prithibi ki manak yorak pasida masidagi clear tak mamle madudi prithibi asisu paiduna leibani amasung atyada prithibi gumba planet kya leikri prithibi asisu paklaba atya sida bindu amagumani NASA gi matungina masigi asteroid asina genuinely hit torabati prithibi da Kolkata, Mumbai amati Dhaka masidi leiroi haibani masika loinana city kaya asteroid asina hit toraba yai destroy oigani yam sathibo ama oigani haikhre initially NASA na masigi asteroid asina prithibi de hit tobagi possibility ase yamna leak na hairami adubu handak recent paudam matungina asteroid ase prithibi de hit tobagi chance 3.3% pauda leire yaure hairakre aduga asteroid amana prithibi de hit phajana tawbata prithibi ki half natrasu continent am phawda tum takpagi chance lei hairi aduga dinosaur ki jukta prithibi asida asteroid amana hit tawki hairi asteroid amana hit tawbata mai ki mai oina sak amasung prithibi ase prithibi da leire pa jiba matamdugi jiba purmak ase tum ta i hainari ni asumna asteroid amana hit tawdana matamduki dinosaur purmak chamangki hainai adubu hojik mention tawriba asteroid ase yam sathira chawba asteroid pudina te city killer o haina mingtholi New York London gumba Kolkata Mumbai gumba amna sathira di chawda city amalo shinbya ba dugumba type ke asteroid ni haini masida point to be noted oirese hana su asteroid kya ki wari takre asteroid prithibi da lakli tarapi yai kaina yamna wari lina khre adubu prithibi de hit tawba thoina thengna dre khoina aduna masigi asteroid asisu lap kini chat kini haina light oina khanna basu yawi adubu masigi asteroid ki wari asiti something rare case ni haikre NASA na makhata mention tawi masigi asteroid ase yamlok chawti na te adubu mabu phajana kupna yengsinduna kadai de krom satli haibase yengsinba ma changani haikhre NASA ki khutta adugumba television amadi adugumba atyagi durbin leikri makhoi duna adaki yenglakpado telecast tawduna makhoi ki television ki screen mamang da yengdo leikri amasung prithibi asita saurajagat asita paikri ba purmak ase karai de kari lakli habis always monitor tawduna lakli haribe asteroid ase prithibi ki maikai rom da direct paitharakpagi wani adubu masi lakh mile kilometer watkri adubu masi ki NASA na haibugi matugina masi ki asteroid ase dum paitharak maki side ama divert oidna tungna chatkibasu yai aduga masina prithibi da tarakani hit oirakani haibase masi oiroi haibase natte aduga masina lakpa matamda karikuma prithibi de hit toramdragasu makna chatkidori pa bypass to chatkidori pa tanja asida space station amadi satellite kaya su destroy toramba yai sini 2032 फाउद चंगनी 5 लाख किलोमीटर बदी लापी हम लाप खरबवानी दा अदुना साइंटिस्ट सिंगना नासा ना इंडिया की स्पेस एजेंसी ना मदी चाइना की स्पेस एजेंसी असिना चिंगबना होजिक याम साथने अलर्ट ओइख्रे सिनी मरमदी मसी पॉसिबिलिटी लै अदुगा तारोय हाइबि आपोन तजाक तासेलकलदी मचेत अमा पृथ्वी की मचेत अमा तांगोय ताहलम दोरिनी अदुना होजिक पुरमक असे मखोय असे लोइना अलर्ट लैख्रे हाइरि नासा सो अलर्ट नि इंडिया सो अलर्ट नि China sui alert ni aduga masigi matang asita India madi China pullaga masigi thabak su kipayai sini hawjik science ta wakhalak labani na kari kumba masina naksela kadaba lairaga ti masibu divert tawbugi kari wel lai madom du su khannarak payai hawjik masigi asteroid asiti hana ge asteroid kumna light laude amasung yamna kanna alert ta lain hairi Kolkata Mumbai, Dhaka asina chingwati sok tu jakhi pagi wafam ni tawu tasalati loy bagi wani.